ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯟꯕꯒꯤ ꯈꯣꯡꯆꯠ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯂꯣ ꯇꯣꯉꯥꯟꯕ ꯖꯥꯠꯂꯥ? ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯈꯤꯕ ꯄꯤꯁ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 8 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯍꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ, ꯃꯌꯨꯝ ꯃꯀꯩ, ꯂꯟ ꯊꯨꯝ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ, ꯂꯩꯉꯥꯛꯅ ꯁꯦꯝꯕ ꯄ꯭ꯔꯤꯐꯦꯠ ꯍꯥꯎꯁꯁꯤꯡꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕꯁꯨ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯄꯦꯟꯕ ꯐꯪꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯦ 3ꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯍꯤ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯀꯌꯥ, ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯜꯂꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯍꯤ ꯅꯧꯖꯔꯤꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯀꯌꯥ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯄꯤꯕꯤꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯕꯤ ꯃꯃꯥ ꯀꯌꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯉꯁꯤꯁꯨ ꯀꯪꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇꯕꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯣꯏꯅꯔꯒ ꯍꯤꯡꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯃꯛꯇꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯃꯈꯣꯏꯕꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯝꯗ ꯍꯟꯖꯜꯍꯟꯕꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯈꯔꯗ ꯏꯔꯥꯡꯒꯤ ꯐꯤꯚꯝ ꯈꯔ ꯅꯦꯝꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ MLA 8 ꯑꯃꯁꯨꯡ ꯑꯇꯣꯞꯄ MLA 3 ꯄꯨꯟꯅ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯃꯦ 12ꯗ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯜꯂꯤꯕ ꯃꯤꯅꯤꯁꯇꯔ 2 ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯗꯒꯤ ꯇꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯑꯗꯨꯃꯛ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯨꯕꯒꯤ ꯋꯥꯐꯝ ꯇꯥꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯦ 3ꯗ ꯆꯠꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯕꯦꯝꯕꯔ 18ꯗ ꯖꯣꯏ ꯌꯨꯅꯥꯏꯇꯦꯗꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 12 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ 9 ꯌꯥꯎꯅ ꯄꯨꯟꯅ ꯃꯐꯝ 12ꯗ ꯑꯆꯧꯕ ꯔꯦꯂꯤꯁꯤꯡ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯤꯅꯕ ꯍꯦꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯅꯦ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯃꯨꯛ ꯂꯥꯛꯍꯜꯂꯦ꯫ ꯃꯇꯝ ꯈꯔ ꯏꯪꯊꯔꯨꯔꯦ ꯍꯥꯏꯅ ꯂꯧꯅꯔꯝꯕ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯑꯆꯧꯕ ꯁꯤꯟꯉꯥꯡꯕ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯟꯕꯒꯤ ꯈꯣꯡꯆꯠ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯨꯞ ꯑꯃꯅ ꯊꯝꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ, ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ SP ꯁꯤꯡꯗ ꯀ꯭ꯔꯥꯁ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯀꯗꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯄ ꯊꯤꯡꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯔꯦꯂꯤ ꯆꯠꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯀꯔꯝꯅ ꯔꯦꯂꯤ ꯆꯠꯍꯟꯕꯅꯣ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ 2 ꯑꯁꯤꯗꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯂꯩꯉꯥꯛꯅ ꯊꯤꯡꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯝꯐꯥꯜꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯕꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯈꯤꯕꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯗꯤ ꯎꯗꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤ ꯃꯗꯨ ꯊꯤꯡꯕ ꯉꯝꯗꯕꯅꯣ? ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤꯅ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ, ꯑꯇꯩ ꯃꯐꯝꯁꯤꯡꯒꯤꯅ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ ꯆꯠꯅꯔꯕ ꯖꯥꯠꯂꯥ ꯍꯪꯅꯤꯡꯉꯤ꯫